Leisabi Kunipanga yumban mari thamba naha ama RPF na warakhre. Thinkraba lalolup Revolutionary People's Front, People's Liberation Army RPF PLN na maram chat chumdaba Leisabi Kunipanga aronba mongda yumban mari thamkiba naha ama pharaga warakhre. Pharaga warakhra naha du Imphal East District ki Nongmaibung Wangkhairakpam Laikai Academy Lambidagi Samurai Lapam Divesh Sharma Sahi Kuntra Mari son of S Primesor ni Imphal East District ki mafam amada ngasi nungthil faraba Divesh RPF PLA ki Division 2 ki kangbuna paumi singi mamangda puthoke BC tambal loiraba Divesh masana paumi singda phongdorakpagi matungi nadi kumja 2011 dagi 2023 fawba mahakna Leisabi Kunipanga aronba mongda yumban mari thamki nupi mari senki kumja 2015 da mahak lohongki adubu olakpa chahida nupi adu hankhre amadi maduga mari lainana setna khainabagi case court lairi court ki case laina mamangi chahida Leisabi ama muk chenki adubu ahallaman singna case adu losilaba matungda luhongsi haina duna laibani haina mahakna makhata khi aina chatluriba nattaba lichat sing asigidamak aibu RPF PLA gi ichilnaw singna pharaga warakpa asigi matungda amuk hanna tawjararoi matungda asiguma lichat chatlakpa taragadi party na piba chairak isana yagani haina su makhata ana phongdoki RPF PLA Division 2 gi machin chatpa miyoi amana phongdorakpa gi matung inadi nupibu sanapotkum khanba amadi khonai gi chatnabi gi wangmada Leisabi kya gi yumban mari thamba amadi natabli chat kya sathaki haibagi pau phangbadagi dibespu ekhoina kakhotpani phu chaiduna wahang pahang tawpada Leisabi Kunipanga yumban mari thamki haiba wafam phongdokcharakpani ngasi gidi ka henba chairak piraroi adubu matungda amuk hanna chatharak labadi sabchaba chairak phangangani haina su makha taakhi